ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯃꯤ ꯃꯆꯦꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅꯕꯅ ꯀꯔꯤꯅꯣꯃ ꯎꯕꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯤꯒꯨꯝꯕ ꯃꯤꯒꯤ ꯃꯃꯤꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯦꯠ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝ ꯑꯃ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯕꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯦꯁ꯭ꯋꯔ ꯑꯃꯗꯤ ꯈꯣꯡꯗꯣꯟꯁꯨ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯃꯍꯦꯁ꯭ꯋꯔꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯇꯨ ꯑꯥꯗꯒꯤꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯕ ꯃꯇꯝꯗꯗꯤ ꯃꯍꯦꯁ꯭ꯋꯔ ꯑꯃꯗꯤ ꯈꯣꯡꯗꯣꯟꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯕꯗ ꯃꯍꯦꯁ꯭ꯋꯔꯅ ꯄꯥꯕꯨꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯕꯅ ꯃꯍꯦꯁ꯭ꯋꯔꯗ ꯌꯦꯡꯉꯒ ꯅꯪꯗꯤ ꯎꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯀꯔꯤꯁꯨ ꯎꯔꯣꯏ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇ ꯃꯁꯤꯒꯤ ꯗꯣꯂꯥꯟꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯑꯩꯅ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯇꯥꯈꯤꯕ ꯃꯃꯤ ꯀꯩꯗꯧꯃ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯕꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯄꯥꯕꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯃꯃꯥ ꯃꯆꯥꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯂꯣꯟꯅ ꯌꯦꯡꯉꯨꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯇꯧꯔꯒꯦ ꯃꯁꯤꯗꯤ ꯈꯜꯂ ꯃꯥꯜꯂꯤ ꯂꯩꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯣ ꯋꯥꯟꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯕ ꯑꯃꯗꯤ ꯃꯍꯦꯁ꯭ꯋꯔꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯦꯁ꯭ꯋꯔꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯕꯅꯁꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯒꯦ ꯏꯃꯥꯁꯦ ꯋꯥꯈꯜ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯕꯗꯨꯗ ꯃꯍꯦꯁ꯭ꯋꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯦꯁ꯭ꯋꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯈꯔ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯈꯣꯡꯗꯣꯟꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯏꯁꯤꯡꯅ ꯄꯣꯞ ꯊꯥꯗꯨꯅ ꯃꯃꯥꯏꯗꯁꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯟꯗꯨꯅ ꯃꯃꯥꯕꯨ ꯋꯥꯈꯜ ꯂꯥꯡꯅꯕ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯗꯣ ꯋꯥꯟꯊꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯁꯥꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯛꯇꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯀꯔꯤ ꯎꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯀꯔꯤ ꯎꯔꯤꯅꯣ ꯏꯃꯥ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯃꯨꯁꯤꯟꯃꯨꯕ ꯃꯇꯨꯝ ꯑꯃ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯆꯦꯜꯂꯤꯕꯗꯨ ꯅꯣꯏꯗꯤ ꯀꯅꯥꯝꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ꯫ ꯌꯥꯔꯦ ꯃꯍꯦꯁ꯭ꯋꯔ ꯄꯥꯕꯨꯡ ꯅꯃꯥꯁꯤ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣꯟ ꯑꯃꯗꯤ ꯅꯕ ꯑꯃꯗꯤ ꯃꯍꯦꯁ꯭ꯋꯔ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯨ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯅꯍꯦꯗꯨꯅ ꯆꯤꯡꯗꯨꯅ ꯈꯣꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯦꯁ꯭ꯋꯔ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯏ ꯑꯗꯨꯒ ꯅꯕꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯈꯣꯡꯗꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯌꯥꯝꯅ ꯃꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯄꯥꯝꯆꯥꯁꯦ ꯇꯁꯦꯡꯅ ꯁꯥꯒꯩꯉꯥꯟꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯁꯅꯥꯗ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯥꯒꯩꯉꯥꯟꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯂꯕꯒꯤ ꯇꯨꯡꯗ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩꯉꯥꯟꯕꯤ ꯎꯗ꯭ꯔꯤꯉꯩ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯠ ꯁꯦꯡꯉꯗꯨꯅ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯄ ꯌꯥꯕꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯁꯦꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕ ꯌꯥꯕꯅ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯃꯩꯁꯨ ꯊꯥꯗꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯒꯩꯉꯥꯟꯕꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝ ꯆꯪꯈꯤ꯫ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯍꯤꯡꯈꯣꯜꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯗꯣꯟꯗꯣ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯍꯦꯁ꯭ꯋꯔ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈꯤ ꯑꯗꯨꯒ ꯅꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯗꯣꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯁꯤꯡꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯅ ꯆꯥꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯗꯅ ꯐꯔꯦ ꯃꯣꯏꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯑꯩ ꯇꯧꯒꯦ
ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝꯅ ꯐꯔꯦ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯑꯣꯏꯗꯕꯅꯤꯀꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯆꯥꯗꯁꯨ ꯍꯥꯏꯌꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯋꯥꯟꯊꯕ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯍꯧꯗ꯭ꯔꯒꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯄ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯁ ꯀꯌꯥꯗ ꯁꯥꯊꯤꯕ ꯏꯃꯨꯡꯅꯣ ꯌꯦꯡꯉꯣꯕ ꯈꯪꯉꯨꯗ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯐꯔꯦ ꯑꯩꯅꯁꯨ ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯧꯔꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯍꯦꯛ ꯄꯥꯛꯄꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯪꯂꯦꯗꯅ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯝꯗꯣꯟ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯔꯞ ꯂꯥꯛꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯪꯂꯥꯏ ꯂꯥꯏꯕꯗꯤ ꯑꯣꯏꯔꯛꯂꯔꯣꯏꯗꯣꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯗꯣ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯃꯍꯦꯁꯣꯔ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯁꯥꯒꯩ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯝ ꯃꯝꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯂꯤ ꯃꯍꯦꯁꯣꯔꯗꯣ ꯁꯥꯒꯩ ꯉꯥꯟꯕꯤ ꯈꯣꯏꯒꯤ ꯋꯥꯔꯛ ꯑꯗꯣꯝꯗ ꯃꯍꯥꯛ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯋꯥꯒꯤ ꯑꯁꯨꯛꯄ ꯖꯒꯥ ꯈꯔꯗ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯂꯨꯝꯂꯒ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕꯗ ꯃꯍꯦꯁꯣꯔꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯅꯕ ꯑꯃꯗꯤ ꯈꯣꯝꯗꯣꯟꯅ ꯄꯥꯈꯠꯆꯔꯤ ꯅꯕꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯦꯁꯣꯔꯅ ꯑꯩ ꯏꯃꯥꯟꯅꯕ ꯈꯔꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯦ ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯦꯁꯣꯔ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯃꯨꯛꯇꯤ ꯇꯥꯁꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯏꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯁꯤ ꯊꯣꯛꯂꯛꯂꯤꯁꯦ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯗꯅ ꯁꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯌꯨꯝꯗ ꯍꯦꯛ ꯊꯥꯔꯛꯂꯤꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯦ ꯐꯩ ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯔꯤꯒꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯈꯪꯂꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯎꯠꯂꯤ ꯐꯩ ꯆꯪꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯍꯣꯏꯗꯍꯦ ꯉꯥꯏꯈꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩ ꯇꯧꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯃꯍꯦꯁꯣꯔ ꯑꯁꯥꯎꯕꯅ ꯊꯨꯝꯃꯠꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯋꯥꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯣꯝꯗꯅ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯃꯍꯥꯛꯁꯨ ꯂꯥꯏꯗꯣ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯍꯦꯁꯣꯔꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩꯅ ꯆꯥꯛ ꯈꯣꯏꯔꯝꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯦꯟ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯍꯦꯁꯣꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯑꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯈꯪꯖꯔꯤ ꯏꯃꯥ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯃꯆꯥꯒꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯄꯥꯝꯗꯦ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯕꯤꯒꯅꯨ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯍꯩ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯀꯧꯕꯗꯨꯁꯨ ꯃꯍꯦꯁꯣꯔ ꯁꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯏꯁꯤ ꯆꯠꯈ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯆꯠꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯧꯗꯅꯗꯤ ꯈꯛꯇꯣꯛꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯔꯦꯟ ꯁꯅꯥ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄꯗꯣ ꯁꯥꯟꯅꯍꯧꯈꯤ ꯃꯍꯦꯁꯣꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯕ ꯑꯃꯗꯤ ꯈꯣꯝꯗꯣꯟ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ
ꯍꯣꯏ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ ꯌꯨꯝ ꯑꯁꯤꯅꯒ ꯃꯍꯧꯁꯥꯒ ꯏꯕꯥꯟ ꯃꯥꯟꯅꯔꯛꯇꯕꯅꯦ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯃꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯆꯨꯝꯂꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯂꯩꯔꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯨꯠ ꯊꯥꯖꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯋꯥꯔꯛ ꯑꯗꯨꯗ ꯂꯨꯝꯂꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯕꯅꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯃꯨꯔꯥ ꯃꯥꯏꯕꯤꯅꯤ ꯃꯥꯏꯕꯤ ꯑꯣꯏꯕꯗꯨꯅꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯏꯔꯕꯒꯤꯗꯃꯛꯇ ꯉꯔꯥꯡꯁꯨ ꯋꯥꯟꯊꯥ ꯎꯔꯦꯗꯅ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯔꯛꯄ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯃꯤꯠꯃꯛꯇ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯥꯏ ꯃꯍꯦꯁꯣꯔ ꯄꯥꯕꯨꯡ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ ꯆꯨꯝꯂꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯂꯨꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩ ꯒꯥꯟꯕꯤꯒꯤ ꯃꯃꯥ ꯏꯃꯥ ꯂꯥꯏꯔꯦꯟ ꯁꯅꯥꯗꯣ ꯃꯍꯥꯛ ꯇꯞꯅ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯈꯪꯗꯨꯅ ꯆꯪꯂꯨꯔꯒ ꯉꯥꯡꯕꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯂꯩꯇꯕꯅꯤ ꯄꯥꯕꯨꯡ ꯐꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯨꯒꯦꯀꯣ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯦꯁꯣꯔ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯈꯣꯡꯗꯣꯟꯗ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯃꯧ ꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯏ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯣꯝꯗꯣꯟꯅ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯃꯛꯅ ꯎꯔꯕꯅꯤꯅ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯍꯧꯈ꯭ꯔꯦꯗꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯅꯁꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅ ꯒꯨꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯅꯕ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯍꯧꯖꯤꯛꯃꯛ ꯁꯥꯒꯩ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯥꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯇꯧꯖꯔꯁꯅꯨ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯂꯝꯕꯗꯣ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯂꯦꯞꯄ ꯌꯥꯗꯕꯗꯒꯤ ꯇꯧꯔꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯍꯌꯦꯡꯇꯪꯒ ꯌꯦꯡꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯁꯨ ꯇꯧꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯃꯍꯥꯛꯄꯨ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯄꯥꯕꯨꯡ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯝꯂꯤꯕꯁꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯋꯥꯕꯁꯤ ꯈꯥꯡꯂꯒ ꯇꯨꯝꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯦꯁꯣꯔꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤ ꯅꯕꯁꯨ ꯇꯨꯝꯃꯉꯥꯏ ꯇꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯒꯨꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯅꯕ ꯇꯨꯝꯊꯕꯗꯣ ꯄꯥꯛꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯑꯃꯨꯛ ꯇꯨꯝꯊꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯄ ꯇꯧꯈꯤꯕꯅꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨꯁꯨ ꯇꯦꯟꯁꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯕꯗꯁꯨ ꯌꯥꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯩꯖꯥꯝꯕꯅ ꯃꯁꯤꯒꯤ ꯃꯥꯏꯕꯤꯁꯦ ꯍꯟꯗꯦꯅꯦ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯍꯤꯀꯞ ꯇꯦꯡꯀꯞ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏꯅꯦ ꯐꯩ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯠ ꯊꯥꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯈꯣꯡꯗꯣꯟ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯃꯛ ꯀꯨꯏꯔꯕꯅꯤ ꯑꯩꯅꯁꯨ ꯄꯩꯁꯥ ꯐꯅ ꯌꯥꯝ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯃꯃꯥ ꯃꯆꯥꯕꯨ ꯂꯣꯏꯁꯤꯜꯂꯒ ꯈꯣꯡꯗꯣꯟꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯜꯂꯒꯦ ꯑꯩꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯣꯏꯔꯕ ꯕꯨꯠ ꯑꯁꯤꯅ ꯍꯦꯛꯇꯃꯛ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯩꯖꯥꯝꯕꯅ ꯃꯍꯥꯛꯅ ꯂꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯁꯣꯜꯂꯒ ꯂꯥꯏꯔꯦꯟ ꯁꯅꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯡꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯀꯥꯏꯗꯣꯡꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤ ꯃꯆꯦꯠ ꯑꯗꯣ ꯂꯥꯏꯔꯦꯟ ꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕꯤ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯗꯨꯅ ꯑꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤ ꯑꯗꯨꯝꯅ ꯂꯥꯏꯔꯦꯟ ꯁꯅꯥꯅ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯩꯖꯥꯝꯕꯅ ꯊꯥꯔꯛꯈꯤꯕ ꯃꯃꯤ ꯃꯆꯦꯠ ꯑꯗꯣ ꯊꯥꯔꯛꯄꯗꯨꯗ ꯍꯩꯖꯥꯝꯕꯅ ꯉꯥꯛꯊꯣꯛꯄꯗ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯍꯦꯁꯣꯔꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯁꯣꯔ ꯁꯥꯡꯅ ꯌꯤꯛ ꯂꯥꯎꯅ ꯆꯤꯡꯈꯠꯂꯒ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯩꯖꯥꯝꯕꯅ ꯀꯅꯥꯗꯅꯣ ꯑꯃꯗꯤ ꯄꯥꯟꯈ꯭ꯔꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯐꯔꯦ
ꯑꯩꯁꯨ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯩꯖꯥꯝꯕ ꯂꯥꯏ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯥꯏꯔꯦꯟ ꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ ꯃꯊꯛꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯍꯦꯁꯣꯔ ꯋꯥꯀꯤꯡ ꯆꯠꯇ꯭ꯔꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯕꯗꯤ ꯃꯍꯧꯁꯥ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯋꯥꯀꯤꯡ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯦ ꯑꯩꯁꯤ ꯋꯥꯀꯤꯡ ꯍꯟꯖꯤꯜꯂꯛꯄꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯤ ꯕꯦꯒꯇꯨ ꯀꯥꯎꯗꯅ ꯊꯅꯝꯂꯦꯗꯅ ꯁꯤꯗꯤ ꯄꯪꯂꯥꯞꯁꯨ ꯂꯥꯞꯄ ꯅꯠꯇ꯭ꯔꯤ ꯌꯨꯝ ꯐꯥꯎꯕꯗꯪ ꯍꯥꯏꯖꯤꯜꯂꯒ ꯂꯧꯈꯤꯒꯦꯗ ꯍꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤ ꯕꯦꯒ ꯂꯧꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗ ꯈꯣꯡꯗꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯏ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗ ꯋꯥꯏ ꯁꯤꯟꯅ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯕꯅ ꯀꯅꯥꯒꯅꯣꯅꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯂꯨꯅ ꯊꯨꯝꯅ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯗꯣꯟꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯥꯞꯄꯗꯣ ꯁꯣꯏꯗꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯃꯄꯥꯟꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯟꯐꯝꯗꯣ ꯃꯗꯨ ꯈꯪꯅ ꯇꯧꯕꯤꯌꯨꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯕꯅ ꯍꯣꯏꯁ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯅ ꯁꯥꯒꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟ ꯁꯅꯥ ꯑꯅꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯗꯨꯗ ꯊꯥꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯍꯤꯀꯥꯞ ꯊꯦꯡꯀꯥꯞ ꯃꯌꯥꯝꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯦꯟ ꯁꯅꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯐꯩ ꯈꯣꯝꯗꯣꯟꯅ ꯇꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯃꯃꯤꯡꯒ ꯄꯟꯕ ꯖꯥꯠꯂꯥ ꯑꯗꯨꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅꯕꯨ ꯂꯝꯗꯝ ꯑꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯩꯖꯥꯝꯕ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯡꯗꯣꯟꯅ ꯃꯃꯤꯡ ꯄꯜꯂꯒ ꯅꯣꯛꯈꯤꯕꯗꯨꯗ ꯅꯕꯅ ꯍꯩꯖꯥꯝꯕ ꯍꯥꯏꯕ ꯐꯩ ꯍꯩꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ ꯍꯩꯖꯥꯝꯕ ꯍꯥꯏꯕꯗꯤ ꯅꯍꯥꯟꯋꯥꯏꯗ ꯈꯣꯡꯗꯣꯟ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯕ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯒ ꯃꯍꯥꯛꯀꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯃꯍꯨꯠ ꯒꯥꯔꯤ ꯑꯣꯏꯅ ꯊꯧꯗꯣꯛꯂꯒ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯕꯗꯣ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯑꯁꯥꯎꯕꯒ ꯑꯃꯒ ꯂꯣꯏꯅꯅ ꯍꯩꯖꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩꯖꯥꯝꯕꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯖꯥꯝꯕ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯕ ꯑꯣꯏꯔꯦ ꯆꯪꯉꯧ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯕꯅ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤ ꯈꯣꯡꯗꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯒꯦ ꯑꯩꯗꯤ ꯍꯦꯛꯇ ꯊꯠꯅꯤꯡꯉꯕꯅꯤ ꯑꯩꯗꯤꯅꯦ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯩꯖꯥꯝꯕꯅ ꯍꯨꯏꯁ ꯈꯣꯝꯗꯣꯟꯅ ꯍꯥꯏꯕꯗꯗꯤ ꯅꯕꯒ ꯃꯍꯦꯁꯣꯔꯒꯅꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯕꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ 마수 야디 야드라바자니다 이bungo naba tauba haibabu hingthat paibabu ngarang aina posem lewa khara tha khrabani maduna soidana sagai ngamita palam lagari pandi pan khrabani ngarang aina taw matamda o samaiba aduti yamna phare ne maduta khara thuna sirabdi phagadabani adu ko samaiba aigi yubda sune amuk toiba tung dang prek prak amuba machet ama hek to uba mami machet to urubadagi aise ana layo khangdrabani ne o samaiba ise adugi kari pakali bodone khongdona haidabro aina sumonda haikrabani madudi aina nakoigi yumda aita sanariba lai singado nakoigi yumda thairaga thambagi wani ne khongdona nongoda kayta haidabrane mana haibabu lai thairaga thammi tangdi haiba atei di kaya thoira haidi phare oja maiba adu oja maiba khongdona kaya kalamnaba ayonda di mana thoyo hindona haidi ma thokpa toge dang haibani do ado aida chukha thamjaram ge haibabu khomdona thamambadu pangyam yama pude nate nangna thanam ge hairebasu kaide thanamu adodi phare oja maiba ai lupa lising manga sidanga thamjaramage aruti ai chacharuki ge ko asum na hayam lagan nabana yamna sawma chakki ge tawbada amai ba haijamana ibungon naba ngai khuni wari kharga haiki ge ne nabana arot athupuna ma khangdok khrage matagum oja maiba kari karba wafam oirabano ai di makoi baba macha se loisin naling bada ngawrabani ne oja ai adu gidi kari su khulugadu ne aduda ai ne nongonda haining ba maledi oja maiba kari oirabano jingnam letna hekta haibi oja maiba gi mahai sina kadai phawa hairibano adu su khangjaningi do
ꯑꯩꯅ ꯍꯩꯕ ꯍꯥꯏꯕꯕꯨ ꯇꯥꯎ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧꯗꯣ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯃꯩꯅ ꯄꯨꯡꯀꯥ ꯀꯥꯕ ꯃꯈꯩ ꯆꯥꯛꯊꯦꯛꯍꯟꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤꯅꯦ ꯑꯗꯨ ꯐꯥꯎꯕ ꯉꯝꯂꯤꯕ ꯑꯩꯅꯤ ꯑꯗꯨꯒꯤ ꯃꯇꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯍꯥꯏꯕꯤꯌꯨ ꯖꯃꯥꯏꯕ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟꯗꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯐꯔꯦ ꯆꯠꯂꯣ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯂꯝꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯂꯤꯕꯅꯤꯀꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯈꯔ ꯂꯩꯔꯤꯕꯅꯤꯅ ꯅꯈꯣꯏꯅ ꯑꯃꯝ ꯃꯊꯦꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯕꯗꯤ ꯑꯔꯥꯛ ꯑꯈꯪꯅꯒꯅꯤ ꯑꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯕ ꯅꯠꯇꯅ ꯁꯤꯕ ꯅꯥꯕ ꯌꯥꯎꯕ ꯐꯥꯎꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯦ ꯑꯗꯨꯗ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯕ ꯌꯥꯝꯅ ꯁꯥꯎꯅ ꯈꯣꯝꯗꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ